ngasi phongkiba tongan tongan Manipuri sifong singa masum thokiba thawdo wathok singdigi maruwebe I pausung khonga saraga Manipur top channel gi maikei digi myamna thamjagi ahanbada accident ama siri ani sokli ngasi numidang wairam Chuchampur district ki manung sanba tidim lambi gi leisang amadi kaprangi marakta leiba Johar Phaichamda Hyundai Car Varna MN05J0246 amana Thombada lambigi matai de lambi nupi ama sire anga ama yauna miye ani na soktuna Chuchampur district hospital pukhatuna lekanakre thawdo adu da leikitrapa nupi edugi maming ninghan them ilis thethem sei kun kawi aduga asokpa ani eduna master banglai amadi sera sei taragatre kawi कार अदुना नुपी एदु थोमलबा मतुंग लंबी की नकल लेबे इलेक्ट्रिक की ट्रांसफॉर्मर अमदा अमुक थोमजिन की हारी थौदो अदुगी मतांगदा चुचांपुर पुलिस न केस अमा लखतखरे अमरमदा हौखिबा कुमजा इंग लिसिंग अनिगा कुनगा मथगी डिसेंबर 19 गा मथगी नुमिदांग अथेंगबदसु तोवान तोवान बा मफम क्यादा गाड़ी की एक्सीडेंट क्या थोक्तुना असो ओपन क्या याउखी हारी हेनसु पाउसिन फोंदोरखली लोइना लोइना नुपीसना लेखिद्रबा मतुंगदा मियोय क्याना तेंथाखिबगी फोटो अमगी सक्तम म्यामना थमजगे दुगा हाइरिबा बर्ना कार असि मै थादोखिबगी सक्तम अमगी फोटो अमनी लोइना लोइना लेबक्थिबा थौदो असि लेखिद्रबा नुपी मसासिगी सक्तम म्यामना थमजगे अमसि मकासा तजरकपोइना तोप मरुइबी पाउसुंग म्यामना पिजगे म्यामना फोक तामिनसि ngasisu mayamda leptana pijarakpagum Sanaleibaki mapaw nepram Krishna Mohan ngasi Sanaleibaki mapaw mayamna senjage English singaniga kungani thoi anaba henjilaktuna maibana phamsenabagi thakta leirabara haiba Sanaleibaki mapaw thamjage khara ngangna khara launa kumja English singaniga kunga mathoi solution khre kumja si solution ba amadi anobo kumja English singaniga kungani thoi lakpagi harauba nungaiba laobo khongbadi corona ga kiduna sen khigodo boininge laingak na piba SOP covid behaviors ka mawalode curfew mawalode mafam kya da thabal songna khi saksa haijana khi tawbugi budi election mayani misa myam de lairaduna laingak pairi angam athau politician sing party gi khongloi sing na fawba laingak na thokiba order pikibi yathang ngak trabada misam aikhoina di kaidoruni पुलिस पर्सनल सिंसु लाउजबगी वातनी मथौ ओइरबसु तौफम खंगलमगदब मानदे अदुबु दमकादी अंगकपनी हाइनबा याद्रबदी सै थरकप ताबनी हाइनबा लाउरिबनी खंगदेदा ngamna ngamnaba hotnaba haiduni haujikti poinusु loiredana mitnaba thabakti taunagumrasi hainarakledana masibu kamdauna sumdabani haigani kumja English singaniga kunga mathoi loikhre English singaniga kungani thoi lakhre harau tayam taramna saning thakningba sa thaktuna English singaniga kunga mathoi bidai pikre English singaniga kungani thoi okre kari thoklagadagi haibedi khangdri haujik lairiba nongthongbam beren singana lusingba BJP amasum sungsinaba lenga asisu sahi manga mapung faraktuna loisingadawri anoba lenga ama semnaba state assembly gi taragani thu suba general election gi khoiren masa painare intending candidate na y side mitta sangadore phawba hainare swaidani center amasum state ta lenga pairiba double engine ni haidiba BJP anabi henjilaktuna maibana phamsenaba gi thakta leiraba jatla hangnaraklibisi BJP gi national president Dr. JP Nada phawba aeroplane waiduna siphet laklibasina maibana khut thadokpa yadraba thakta anabagi phibam lusilaglaba jatla hainaraklibani intending candidate mayam asinasu election gi matam naksilakliba makhai BJP manunggi anaba henjilakhibasu yai haibasisu miyam gi pukning gi wani hotel gi wani laipung wani double engine gi lenga asigi driver oiduna control toriba BJP English singaniga taraga mapan kunda election propaganda amadi campaign lupa crore lisingamaga sahunga yankhai gani toi lakh maudra gani toi aduga advertisement lupa crore summary khurch tauki haina election commission of India ECI na phongdokhiba thenakhi adunadi party asigi lusingba angam athausingna aeroplane wairaga imphal da laktuna phamsenarabada lupa lakh khara khurch तौथोपदी खरा खकी मांगबगुंबनी हाइना लौब याय English singaniga taraga manga taraga tarukta gi English singaniga taraga mapan kun faw sahi manga ro masida
Prime Minister Narendra Modi na Mapalebak Satpa Foreign Tour da Lupa Crore Samriga Nifuga Taruk Lak Yang Kagini Toy Sading Toki Haina Lok Sabada Hanki Buwang Amagi Pakumda Kangan Kibasutaki Adunadi Union Minister Kara BJP Lusing Basing Ni Haba Kara Impala Koirakpada Lupa Crore Kara Karstawda Akai Bilete Karstaw Riversen Pamadudi Party Madilengaki Sengau Digi Oirabasu Sengau Shida Sangliba Natraga Yauriba Paisadi Miyamdagi Kongatpani Haibasimadi Sumgadaba Mali Adunani Minaina Maranai Taubuna Kayam Kuina Satnaba Yagani Hainarak Libani Mamang say English Singaniga Kungamatoida Kalam Asimaktada Hiram Kayada Tuan Tuan Miyeng da Sanaleibak Mapau Nifugamatoy Senki English Singaniga Kunda Mapau Yang Kai Senki Saliba Sayesi Goinadi Taragani Toy Suba State Assembly election Mang the Taduna Lairabana State Asigi Amadi Miamgi Sahi Mangagi Maraibak Lep Kadaba Yamna Maru Oibani Habitai Sumshina Valenga Asina Mot Manadaba Muknabakya Lep Trabasu Miyamgi Damak Tabakya Tokre Taugani Haina Tazaba Pikiba Wasakibasu Kongoini Punama Sigi Apapata Asum Arandi Handaki election Sida Miyamna Lep Kadoribani Madugi Mahiadu BJP Kaktana Labu Yaroi Lengak Paiminariba National People Party NPP Naga People Friend NPF Su Pangbatabani Maramaduna Manipur Pradesh na Puthokiba report card Mangzil Taba Manipur Lengaki Exceptment Haibadu BJP Kaktaginati NPP Amasum NPF Kisu Yauribani Amarumda BJP na Puthokpa report card adu Lengaki document haina Lawbusu Yaroi BJP natana atoppa lenga amata department gi report piba ngamkhidri haina basan pikhiba adudi miyamna namthak tawbani hairidabigi maram laite sai kya gi mamang kumja english amaga samapan nifuguma pandagi na yankhai aduwaidagi hauna senba sai khudingi department khudimaki report yawa administrative report adu lenga ki document ni lenga na authority ni Maru Oikrabalenga ki document amabu authority su taktana BJP Manipur Pradesh report card haibisidi election gi propaganda ni haibatai tawkhibamadi tawgudaba khara miyamgi mangda thamba sisu phatabadi nati miyamna nainazabagi kudongchaba piribani adubu sungshinabalenga thaba adu amakhaktagi oina uhanana bo honabadi mapuksel sengde haibadu takpani masimaknasu anaba henjelaktuna mipaibana Pam Senabagi Takta Lairabra, Center Dagi Mayomlam, Delhi Dagi Akang Ahi Lusingba Angamatokya Mikup Kangdana, Hochilakliba Simakna Layengba Ngamgadoribra Haibadi Anawasay Sigi Ahan Bata Sidadi, Soidana Kangnakadaba Mali, Karigomba Layong the Lusilabadi, Tambangamde, Satkibasu Yai, Siniko Hainaraklibasi. Hauzuk Thambal Piral na Waisari, Impal Mayul Gidi, Ngasi Police na political parties in Piral poster Kudima sit nana lautokre. Hana dagi Mathauk Sinduna Lairaba police personnel sing the election gi Piral Pestun, poster Lautokpagi Pulumamasu, Tongat Piri, He na Mathauk Silhale, Adobo BJP gi intending candidate singi Walker Masil Funa Sainartuna, Hingsagi Togdok Park Sana. Thulakadabadagidi Karamakai Ngak Thokpada Sound Mating the Oiragani Adobu Later Kulak Yumlaktadi Thulak Pasuyai Section Ningai Oidabdinati Aigimung BJP Gimung Miamgi Kulau BJP Gi Taudang Haidana Propaganda Galunana Campaign Chatari Piral Yungli Lengyan Piyanduna Social Media Taganari Masimangna Irang Toknabagi Maramsu Oidabanati Laipungwa Hotelwa Habishisu Asumbadi Adumak Yaubazani Basan politics matam natre wazau ngang badi phatti hainai khoi gi minister en beren singana haikrabani adubu kanana sulobide wahai gi lighting oiri asigumbasi swaidata nati atai state singda su tawbazani numit mangani gi mamang December 19 da Andhra Pradesh BJP state president Somo Birasna Amravati da atai political party sing saiba makhai sairaga English Singaniga Kungamar election BJP na lengak pairabadi U bottle likli amadupa yang khaida fangangani haki Madhya Pradesh da lengak ki pion waterman subnatagi taraga manga khak launa bohona bada applicant lising taraga mathurum lakpadigi owaba mayok nare haina Bhopal gi report amasu media da phongki
अमरमदा ड्रग अमदी मयाई काब चिंजाकसिंग हिदाक मनागी पोलमसिंग यावना थिंगनाबो होटनरिंगे स्टेट असिगी ओइनसु इम्फाल एयरपोर्ट तिगी कार्गो प्लेन पूनाबो होटनरंबा पॉपी मरु केजी लिसिंग वारिरोम फाखरबसु मापू खांगदना लेरिंगै सेरक्ता सिंग द पॉपी थरंबा लमगी मपूदा सबसाब थबक लौखटकनी हाइकी करी एक्शन नो हाइबदी खांगदे एक्शन लौबा ngamgadra ngamloidra haibadu khangde amuksu leba sigoi state of india pradhan mantri mudra scheme prime minister employment generation program pradhan mantri kaushal vikas yojana gi makhada naharol crore kaya thabak pi bangam kre hairabasu lenga gi thabak sangnabo naharol singdi paunamduna thamak sap manari adunadi manabam yeng haibadu gi mami ita tadabagum maring marang ba thawung kya sumasum urakpa sidi onthokna lebak thibani haidaba yaroi asiguma kaya sinasu lebak pariba double engine bjp gi laina henchilakpa mari adubu kuiraroi asengbadi khanglagani assembly election asina anaubu se sigi khwaidagi sawbu khudol oiragani corona lanjang omicron di thokpa haibadu tare hainasu ngasigi Sanaleibak mapao nepram krishnamhon ngasigi special content si myamna thamjage aduga hausikoi nadi myam pauk si mata sa lu sinjarage masum potoksaki pathokski bidalan soikibulan kibu yaur si myamna ngakpi gene masum matam gi oba maroi bi pauk sing si myam da lepalaitana update pi jaraki gi hainisu channel si gi mekedi